ꯕꯤꯖꯤꯅꯦꯁꯃꯦꯟ ꯁꯤꯡꯁꯤꯅ ꯃꯣꯏꯒꯤ ꯅꯤꯡꯊꯧꯁꯦ ꯄꯥꯟꯖꯟꯕ ꯍꯧꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯔꯣꯏꯕ ꯅꯤꯡꯊꯧꯁꯦ ꯑꯩ ꯃꯃꯤꯡꯗꯤ ꯀꯥꯎꯖꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇ꯭ꯔꯤꯄꯨꯔꯤꯒꯤ ꯑꯁꯦꯡꯕ ꯅꯤꯡꯊꯧꯁꯤ ꯃꯥꯡꯈ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯤꯡꯉꯣꯜꯒꯗꯣ ꯑꯗꯨꯏ ꯃꯃꯥꯡꯒꯤꯅꯦꯕ ꯑꯔꯣꯏꯕꯗꯣ ꯑꯗꯨꯋꯥꯏꯅꯦꯕ ꯑꯗꯨꯒ ꯕꯦꯡꯒꯣꯂꯤꯒꯤ ꯅꯤꯡꯊꯧ ꯂꯥꯛꯈ꯭ꯔꯦ ꯕꯦꯡꯒꯣꯂꯤ ꯅꯤꯡꯊꯧꯁꯤꯡꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯥꯜꯂꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯕꯦꯡꯒꯣꯂꯤꯁ ꯉꯥꯛꯇ ꯉꯥꯏꯔꯦ ꯇ꯭ꯔꯤꯄꯨꯔꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯍꯛ ꯄꯤꯌꯨ ꯃꯣꯏꯒꯤ ꯍꯛ ꯑꯩꯈꯣꯏꯒꯤ ꯍꯛ ꯄꯤꯌꯨ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯑꯩꯈꯣꯏꯒꯤ ꯍꯛ ꯄꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯕꯦꯡꯒꯣꯂꯤꯁꯤꯡꯅ ꯐꯨꯕꯤꯗꯅ ꯇ꯭ꯔꯤꯄꯨꯔꯤꯁꯤꯡꯗꯣ ꯃꯀꯣꯛ ꯀꯥꯏꯗꯅ ꯏ ꯇꯥꯕꯗꯣ ꯑꯩ ꯂꯥꯏꯚꯇ ꯎꯖꯔꯕꯅꯦꯕ ꯆꯨꯝꯃꯤꯀꯣ ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯅ ꯍꯪꯖꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤ ꯍꯛ ꯆꯞ ꯆꯥꯅ ꯐꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯏꯗꯨꯀꯦꯁꯟꯗ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯃꯣꯏꯒꯤ इकोनॉमिक कंडीशन कमायना तवी हाइना हंगजरुबा मतमददी अखोई मैतैसिंगजे थोइना वालमदेबा अदमक मोइदा करप्शन यामेना कने लेते को अखोइगी सरकार हाना पालंबा सरकार मानिक सरकार जीपीआई को अदुबु मतमगे अवोनबनिना अखोइना यामना कनो तौबा करप्शन तौबदगी अदु तौबदगी हाइना हाइरुबददी अखोइना मदुदी हाइजररोइगे मतमगे अवोनबदगी हुजिक्ति ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯑꯗꯨꯅꯤ ꯍꯧꯖꯤꯛꯀꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯣꯏꯁꯤꯅ ꯉꯥꯡꯉꯨ ꯍꯥꯏꯕꯗꯨ ꯃꯣꯏ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯁꯄ꯭ꯂꯤꯃꯦꯟ ꯑꯣꯏꯅ ꯇꯧꯖꯔꯦ ꯍꯣꯏ ꯑꯩꯈꯣꯏꯅ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯃꯤꯇꯩꯂꯣꯟꯁꯦ ꯈꯔ ꯈꯪꯈꯣꯏꯌꯦꯕ ꯑꯩꯈꯣꯏ ꯉꯥꯡꯕꯗꯁꯨ ꯑꯗꯒꯤ ꯁꯛ ꯐꯥꯎꯕ ꯕꯦꯡꯒꯣꯂꯤ ꯂꯣꯏ ꯈꯔ ꯈꯔ ꯃꯥꯜꯍꯧꯕꯅꯦ ꯑꯩꯈꯣꯏꯅ ꯆꯪꯉꯨꯕ ꯕ꯭ꯔꯥꯍꯃꯟꯒꯤ ꯏꯃꯨꯡ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯒ ꯂꯝꯕꯤ ꯃꯌꯥꯏꯗ ꯑꯩꯈꯣꯏꯒꯤ ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯠꯀꯤ ꯃꯨꯔꯇꯤ ꯑꯃ ꯂꯩꯕ ꯃꯐꯝꯗꯣ ꯏꯔꯥꯕꯣꯠꯀꯤ ꯃꯨꯔꯇꯤ ꯂꯝꯕꯤ ꯃꯌꯥꯏꯗ ꯑꯍꯨꯝ ꯂꯩ ꯏꯔꯥꯕꯣꯠꯀꯤ ꯃꯨꯔꯇꯤꯁꯦ ꯑꯩꯈꯣꯏꯁꯤꯅ ꯑꯒꯔꯇꯂꯥ ꯁꯤꯇꯤꯗ ꯑꯃ ꯂꯩꯔꯦ ꯁꯤꯇꯤꯗ ꯂꯩꯕꯗꯣ ꯑꯃꯅ ꯑꯩꯈꯣꯏ ꯗꯨꯔꯒꯥꯅꯨꯒꯗꯣ ꯃꯣꯏꯁꯤꯗ ꯑꯃ ꯂꯩꯔꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤꯅ ꯁꯤꯇꯤꯒꯤꯗ ꯑꯗꯨꯒꯤ ꯍꯦꯛ ꯃꯌꯥ ꯏꯅꯛ ꯅꯛꯄꯗ ꯃꯥꯟꯗꯣꯞ ꯂꯩꯔꯒ ꯑꯗꯨꯗ ꯑꯩ ꯆꯪꯖꯔꯝꯃꯦꯕꯀꯣ ꯑꯗꯨꯅꯦ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯇ꯭ꯔꯤꯄꯨꯔꯤꯁꯤꯡꯅ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯃꯨꯠꯈꯤꯕ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯦꯛ ꯑꯩꯈꯣꯏꯅ ꯄ꯭ꯔꯃꯥꯟ ꯇꯧꯋꯦꯕ ꯃꯩꯇꯩꯁꯤꯡꯅ ꯃꯅꯤꯄꯨꯔꯗꯒꯤ ꯃꯨꯠꯈꯤꯕ ꯍꯥꯏꯔꯤꯅꯦꯕ ꯀꯣ नागालैंड फॉर कनानो नागास फॉर नागालैंड हाइड्रो मिजोस फॉर मिजोरम हाइड्रो हाइड्रो पांगने ना कोई खल्लबने अब अखोई तंते यो तंते अमुक चटकने आई तिब्रादा अखोई नुपी अंगांग हौना अखोई ज्ञान तहन नोमे मतुक ताई तहन गनी बांग्लादेश तो चटकनी बांग्लादेश ते आई सालै मफमजे बांग्लादेश बॉर्डर ने बॉर्डर तो कुकी जिन नुंग याम पुतुक पुचित तौबतो कुकी जे KNF कुकी जिन नेशनल फ्रंट बांग्लादेश की मिजु ला इस द कुकी अखोई मितै दिंग सि वो लाक नमदे तो बांग्लादेश ते जो कुकी लाई असि दे अखोई ना खंगमनी मोय याम बोय मयाम यंगबिउ अखोई फेसबुक ते हंगे सोशल मीडिया ता